ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯌꯥꯝꯈ꯭ꯔꯕꯁꯦ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯋꯥꯍꯩ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯍꯥꯏꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯉꯥꯡꯉꯝꯃꯤꯕ ꯁꯥꯝꯃꯤꯕꯁꯤꯡꯁꯦ ꯑꯩ ꯊꯥꯖꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯟꯕꯁꯨ ꯃꯥꯜꯂꯤ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯅꯅꯦ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ ꯅꯨꯃꯤꯠ 4-5ꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯃꯥ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯆꯠꯂꯣꯀꯣ इचम चमजबी ngau ngauजबी चलसे नुंगाइतेनी कप्पा चखरे अदो इता अखोनी चंगदना अमता खंगदोकना बताउसिको होइता अइसु नुंगाइते माय माउ मतौसे अथोइबसु वखल नुंगाइरमदे महाक युमदा हलकलमी अदुगा नुपी अदुना तौरिबा मोंग मतौ अमदि नुपा अदुना उल्लिबा तौरिबसिंग अदु महाकसु अमरोमदा वखल नुंगाइते अदु मखोइगी पाबुंगी ऑफिस थबक तौबनिना महाकना थबक अदु याउसिलगा थिगतनबगी वखलदसु ममानबदुना हाइबदुदा यादुना हराव हराव लाक्लमी अदुगा महाक अमरोमदा हरावरमी अदुगा महाक सानबा तोक्लनी सानबा फंगलरोय हाइबगिसु महाक अमरोमदा वखल नुंगाइरमदे नाकल अमरोमदना लांगलेन युमदा हलकलगा वखल नुंगाइतना कपलमी हौख्रबा महाकी पुंसिगी ममारीसिंग अदुबु निंसिंग निंसिंगदुना यामना थवाई नुंगाइतना मतोमता ओमसिनदुना यामना चाकना कपतुना अदुम लेरमी हाइदोकपसु ngamjada मथवाई यामना नुंगाइरमदे ममा नचानुपादो अमुक्ता कौथोरौ अई वारी सागदब याम लई अमुक्ता थेंनागे हाबसे अदुम फंगदे माबु लैखिबा नत्रो लैखिबने मै बाबो अई कौथोरके होय होय चलो महांगना थबा असि महुत छिलहौरबदि महाकी तुंगी ओइना फगनी हाबा वखल असिबु महांगना खनद्रिबसिबु करिगिनो हायरा हायरा अंगांग मचा सुम सादना लई फै खंगनि ngasidi माना यादबा याबरे एंगेबा इमा करी हाबिनो बाबुना इलाव हाइबो हो खंगदि खंगदि लाओ nga करिनो हंगो लाओ होय लागे मा पाबुंग आई कौरैसे अतई ओइरमोय थबक तो आइगोंदा सिनरगे हाइबगी सोइदन ओइरमगनेबा अदुम हाय लेरबनी ओइगोंदा अदुबो तांदुम चारे अइना खलमबदुगा करी हाइनो दो ताथोरगे लेहौद्रो माबो ओले होय मा पाबो हाइरमबने ला हौरबनी ओइ पाबुंगिने अगांसिदने पगांग तंगांग बिदो मथोम खंगदना अदु तौनुको इबुंगो लाओ फमो इपागा वारी खरा सासी करी लेरगे पाबो इपाना हारिबु वाफम असे नंग यादबा यारोय नंगना सानबदु इपाना हंथना खनबगी वाफम नते नंगी नथक्ता नयाम्बा अमा ननाव अमा लैबने हाइबसु नते इपागिदि नंगना पुन्ना सिनगदौरिबने महुत अदुगा नंगना अदुम सानारिबने हाइदुना मतम मांगहनदुना लैथोकपसे इपा यामना नुंगाइते हयेंगदगिने इपागा थबक चटपा हौरगदबनी थबकसे सेना पासदा पुन्ना सिनदुरिबि कम तौरि माइ मोंगसे कहीं भी पाबो गाउरब्रो चाचा सानबसु याम थवा यावना पामजरिबसिबु सानजसनु कैदौरगे हयेंग मादने तौनिंगो मतम तहलग लोइरे नंबुदा करिगिनो पाबोना कादम हंजन हंजन हाइबिरिदुबु वाफम असे ममा अइना मुन्ना चामर खल्लबु मतुंग हाइरिबनी ममांगदसु अदुम हाइरिबदुनी पुनमक्से मागी फनबनी करिनो नंग वा मत ngang तुमिन लेरिबदुना इपान हाइरिबसे यानिंग्रिब्रो यादे हाइदुना अदुम लेइबदुना दि नंगी तुंगी पुंसीदा खुदोंग थिरकनीने नंगबो मुन्ना खलु इपान हाइरिबसे शागी दमक्तनी सानबदि फंगरोइदो होय पाबो पाबोना हाइबदो यारगे अदुनिदना मपाना हाइब इन मचा हाइबदुदि बाहरावरे होय पाबो नचा मु चंगे दुनि होय होय चंगलो चंगलो मामा इसा नुपाना हराव हराव को यारकपसे आइदि वखल यामना नुगाय अदु नंग बुंगाक लेहौखिदरो आइदि थबक खिता लोइसलुखिगे को चंगे चंगे अइनाने थबक सिंसि इबेमदा पुना सिनना पाना खनमनेबा अदुगने इबुंगो सिदोइना सिनगिदाबा होनारिसि येंगो पुनमक्से अइना सुम येंग्रो लेबदि यारोय लेरिबा लनथुम मयामसिदि इबुंगोगे अदुम मसागी ता लेरबने अइ केसु खनदे अदुगा तौरिबा थबा असिदिने इबेमदा पुना ओहनिंगबनी अदो अइ तुमिनि येंग्रो लेबदि यारोय फरे अइना का खोय पाबुंगदा हाइनिंग लेरमने बाबुंगना तानचाना हाइरे अदो अइ थिगतपे यारनि सिगदि पेस्ता अइ लेरनिदना अदोइदि नुफादुना करि करि तौइ हाबदो अइ कुपनि येंसिलगे थौबदुबु तुंग्र जाला साइदि उदेमे मासु अइ युमदा लेरेना कोमथोकचरिबनी तौरिस ओ थौबा ताब्रा अमता लाउने अइ हेंदगे खोय पाबुंगी मनाकतो ऑफिसता चलनी हाबसे मा खंगद्रिबने अमता हाइबिगे सर आइबु कोबिब्रो अइदि तुमगा बुलेरमे सर अस नंगसु याम खन्ना तुमले मे हयेंदगी खोय पाबुंगी ऑफिसता आइसु थबक चलनी हाइदना
ꯄꯥꯎꯁꯤ ꯅꯉꯣꯟꯗ ꯈꯪꯍꯟꯒꯦꯅ ꯀꯧꯕꯅꯤꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯨꯝꯖꯔꯨꯔꯣ ꯁꯥꯔ ꯑꯁꯦꯡꯕꯩ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯦꯡꯕꯩꯅꯦꯃꯦ ꯅꯉꯣꯟꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯐꯥꯒꯤ ꯇꯧꯗꯣꯏꯅꯣ ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ ꯃꯤꯠꯀ ꯂꯣꯏ ꯁꯤꯡꯈ꯭ꯔꯦꯗ ꯁꯥꯔ ꯍꯔꯥꯎꯃꯟꯗꯅ ꯑꯗꯣ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ ꯆꯪꯖꯔꯦ ꯁꯥꯔ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯅꯪꯅ ꯇꯨꯝꯗꯕꯤꯗ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯗꯅ ꯂꯩꯔꯝꯃꯤꯕꯁꯤꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩ ꯇꯨꯝꯒꯦ ꯇꯧꯔꯝꯕꯅꯤ ꯀꯣꯛꯁꯦ ꯈꯔ ꯈꯔ ꯆꯤꯛꯑꯦꯅ ꯁꯨꯝ ꯐꯝꯃꯝꯕꯅꯤ ꯀꯔꯤꯅꯣ ꯏꯆꯥꯕꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯌꯥꯝ ꯀꯟꯅ ꯆꯤꯛꯄ ꯅꯠꯇꯕꯁꯤꯗ ꯒꯨꯂꯤ ꯆꯥꯗ꯭ꯔꯕ ꯄꯥꯕꯨꯡ ꯒꯨꯂꯤꯗꯨꯃ ꯆꯥꯔꯒ ꯑꯗꯨꯝ ꯐꯈꯤꯗꯧꯗꯨꯕꯣ ꯆꯪꯉꯣ ꯆꯪꯉꯣ ꯒꯨꯂꯤꯗꯨꯃ ꯆꯥꯁꯜꯂꯒꯅꯦ ꯄꯣꯊꯥꯔꯨꯔꯣ ꯆꯠꯂꯣ ꯊꯦꯡꯂꯕꯅꯤ ꯃꯇꯝ ꯑꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯒꯨꯂꯤ ꯑꯃ ꯆꯥꯔꯨꯔꯒꯦ ꯆꯪꯉꯦ ꯃꯁꯥꯁꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯤꯕꯨ ꯒꯨꯂꯤ ꯑꯃ ꯆꯥꯁꯜꯂꯒ ꯀꯣꯛ ꯐꯔꯗꯧꯗꯨꯕꯨ ꯈꯥꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯑꯊꯣꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯣꯐꯤꯁ ꯆꯠꯂꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯑꯣꯅ ꯂꯥꯛꯍꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯤꯃꯤ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯁꯥꯎꯗꯣꯏꯅꯤ ꯉꯥꯡꯗꯣꯏꯅꯤ ꯆꯩꯗꯣꯏꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯊꯦꯡꯅ ꯂꯥꯛꯄꯗꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯌꯥꯝꯅ ꯉꯟꯅ ꯉꯟꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯈ꯭ꯋꯥꯡ ꯑꯁꯦ ꯅꯥꯕꯗ ꯂꯣꯏꯔꯕꯅꯤ ꯐꯝꯕꯗ ꯀꯨꯏꯔꯕꯅꯤꯅ ꯁꯥꯔ ꯍꯩꯕꯨ ꯍꯩꯅꯒꯗꯧꯔꯤꯕ꯭ꯔꯣ ꯈꯪꯗꯦꯗꯕ ꯇꯧꯔꯤꯁꯦ ꯀꯥꯏ ꯍꯩꯅꯗꯧꯅꯣ ꯑꯩ ꯈꯜꯂꯨꯔꯒ ꯇꯟꯕꯅ ꯂꯣꯏꯔꯕꯅꯤ ꯄꯨꯡ ꯑꯁꯤꯁꯨ ꯐꯅ ꯀꯨꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯐꯝꯒꯠꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯣ ꯁꯥꯔ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯉꯟꯅ ꯂꯥꯛꯄꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯇꯌꯥꯔ ꯄꯪꯆꯔ ꯑꯣꯏꯈꯤꯗꯅ ꯑꯃꯨꯛ ꯁꯦꯝꯅꯔꯤꯉꯩꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯑꯣꯏ ꯊꯥꯡꯕꯗ ꯂꯦꯞꯂꯤꯕꯁꯤ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯅꯨꯄꯥꯅꯤ ꯉꯔꯥꯡ ꯑꯩꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯗꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯈꯥꯗ ꯃꯇꯝ ꯈꯔ ꯃꯍꯥꯛꯅ ꯍꯩꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯒ ꯃꯍꯥꯛꯅ ꯍꯩꯔꯕ ꯈꯪꯉꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯅ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯎ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯏꯕꯨꯡꯉꯣ ꯃꯌꯥꯝꯁꯦ ꯁꯛꯈꯪꯅꯧ ꯑꯁ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯕꯣ ꯑꯩꯒꯤ ꯃꯤꯡ ꯑꯊꯣꯏꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯔꯤꯃꯠꯇ ꯊꯕꯛꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯩꯖꯗꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯥꯟ ꯂꯝꯗꯇ ꯂꯩꯕꯅꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇꯕꯅꯤ ꯌꯥꯝꯅꯁꯨ ꯄꯪꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕ ꯍꯧꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯄꯥꯒꯤ ꯍꯦꯛ ꯊꯥꯡꯅꯕ ꯀꯥ ꯑꯗꯨꯗ ꯐꯝꯂꯣ ꯂꯥꯛꯑꯣ ꯏꯄꯥꯒ ꯆꯠꯃꯤꯟꯅꯔꯁꯤ ꯇꯥꯛꯂꯒꯦ ꯂꯥꯛꯑꯣ ꯑꯁ ꯑꯩꯈꯣꯏ ꯅꯅꯥꯎ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯃꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯒ ꯈꯪꯈ꯭ꯔꯣ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯤꯃꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨꯗꯤ ꯇꯁꯦꯡꯅ ꯑꯗꯨꯝ ꯈꯪꯉꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯅꯥꯎꯁꯤꯗꯤꯅꯦ ꯑꯁ ꯑꯩ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯥꯟꯅꯩꯅꯦꯅ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯑꯦ ꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯅꯍꯥꯟꯅ ꯍꯥꯏ ꯀꯥꯟꯗꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯏꯕ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯁꯤꯁꯨꯅꯦ ꯑꯩꯒ ꯈꯔ ꯂꯥꯞꯅꯔꯗꯤ ꯐꯗꯧꯅꯤ ꯑꯩꯒ ꯁꯨꯝ ꯅꯛꯅꯔꯤ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯤꯃꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯀꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩ ꯉꯔꯥꯡ ꯂꯣꯏꯍꯧꯗꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯜꯂꯝꯕꯅꯤ ꯅꯪꯗꯤ ꯊꯕꯛ ꯍꯧꯗ꯭ꯔꯤꯕꯣ ꯍꯧꯔꯅꯤꯗ ꯑꯩ ꯄꯣꯠ ꯑꯝꯇ ꯂꯧꯒꯦꯅ ꯊꯣꯛꯂꯛꯑꯝꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯅꯪ ꯀꯥ ꯃꯄꯥ ꯌꯧꯕꯁꯤꯗ ꯎꯅꯤꯡꯗꯨꯅ ꯆꯪꯂꯛꯄꯅꯤꯗ ꯑꯗꯣ ꯍꯟꯗꯛꯇꯤꯅꯦ ꯑꯩꯈꯣꯏ ꯅꯅꯥꯎ ꯂꯥꯛꯑꯕꯅꯤꯅꯅꯦ ꯑꯩꯒꯁꯨ ꯀꯥ ꯊꯥꯡꯅꯔꯦ ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯐꯠ ꯆꯪꯉꯛꯄꯗꯣ ꯆꯪꯉꯛꯑꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅꯒ ꯈꯪꯈ꯭ꯔꯗꯤꯕ ꯑꯁ ꯑꯩ ꯂꯣꯏꯔꯦ ꯑꯗꯨꯅ ꯄꯥꯈꯠꯇꯅ ꯍꯥꯏꯅꯤ ꯈꯪꯉꯣꯏꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯕꯨ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯀꯩꯅꯣꯝꯃ ꯍꯪꯕ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯪꯅ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯀꯥꯁꯨ ꯈꯔ ꯂꯥꯞꯅꯔꯗꯤ ꯐꯗꯧꯕ ꯑꯩꯒꯤ ꯍꯦꯛ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯀꯥ ꯑꯃꯨꯛ ꯑꯣꯏꯍꯜꯂꯦ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯁꯨꯝ ꯆꯤꯡꯅꯈ꯭ꯔꯗꯤ ꯑꯁ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯑꯗꯨꯅꯅꯦ ꯄꯥꯈꯠꯇꯅ ꯍꯥꯏꯅꯤ ꯑꯩꯈꯣই ꯄꯥꯕꯨꯡꯒ ꯈꯪꯈ꯭ꯔꯗꯤ ꯏꯁ ꯂꯣꯏꯔꯦ ꯅꯪ ꯅꯨꯡꯁꯤꯗꯕꯒꯤ ꯅꯪ ꯆꯪꯍꯟꯅꯤꯡꯗꯕꯩ ꯅꯠꯇꯦꯕ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯂꯩꯔꯕꯅꯤꯅ ꯃꯥꯅꯒ ꯎꯈ꯭ꯔꯣ ꯈꯪꯈ꯭ꯔꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯒ ꯇꯝꯃꯣ ꯍꯣꯏꯗ ꯆꯪꯕꯤꯔꯛꯑꯔꯣꯏꯒꯦ ꯉꯁꯤꯇꯕꯨ ꯑꯩ ꯁꯨꯝ ꯎꯅꯤꯡꯗꯅ ꯆꯪꯉꯝꯕꯩ ꯋꯥꯅꯤ ꯍꯌꯦꯡꯗꯩ ꯆꯪꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯣꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯟꯅ ꯈꯜ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩ ꯄꯥꯈꯠꯇꯅ ꯁꯨꯝ ꯍꯥꯏꯅꯦꯕ ꯑꯁ ꯇꯜꯂꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯥꯔ ꯍꯔꯥꯎ ꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯃꯐꯝꯁꯤ ꯌꯧꯔꯒ ꯈꯪꯇꯟ ꯑꯃꯨꯛ ꯇꯜꯂꯛꯏꯗꯨꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯏꯅꯣ
ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯐꯪꯉꯔꯣꯏꯅ ꯈꯜꯂꯨꯕꯗꯕ ꯕꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯁꯥꯔ ꯃꯌꯥꯝ ꯈꯟꯖꯟꯗꯅ ꯑꯣꯏꯔꯣꯏꯗꯕꯗ ꯁꯥꯔꯒꯤ ꯐꯝꯐꯝꯁꯤꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯐꯝꯕꯤꯔꯣ ꯑꯁ ꯇꯜꯂꯦ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕ ꯁꯥꯔ ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯄꯛꯆꯅꯤ ꯅꯪ ꯄꯛꯆꯅꯦꯕ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯅꯪꯕꯨ ꯁꯥꯔꯅ ꯐꯝꯃꯨ ꯍꯥꯏꯗꯕꯗꯨꯗ ꯁꯨꯝ ꯑꯁ ꯂꯣꯏꯔꯦ ꯅꯪꯁꯨꯕ ꯐꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯑꯃꯨꯛ ꯉꯥꯏ ꯂꯩꯌꯦ ꯐꯝꯃꯨ ꯑꯦ ꯄꯥꯕꯣ ꯀꯩꯗꯧꯔꯒꯦ ꯏꯄꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦꯍꯦ ꯏꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯌꯥꯗꯅ ꯉꯁꯤ ꯏꯄꯥꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅꯦꯍꯦ ꯏꯆꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯏꯄꯥ ꯏꯔꯒ ꯂꯣꯏꯅ ꯇꯥꯛꯂꯝꯂꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯂꯤꯕꯅꯦ ꯏꯇꯥꯎ ꯑꯩ ꯌꯨꯝꯂꯣꯝꯗꯒ ꯆꯪꯉꯨꯗ꯭ꯔꯕꯅꯤ ꯍꯜꯂꯛꯄꯒ ꯏꯇꯥꯎꯒꯤ ꯅꯥꯛꯁꯤꯗ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ ꯑꯩꯗꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯣ ꯄꯨꯕ ꯍꯧꯔꯦ ꯆꯠꯂꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯏꯇꯥꯎꯗ ꯇꯝꯅꯤꯡꯃꯟꯈ꯭ꯔꯗꯅꯅꯦ ꯍꯦꯛꯇ ꯁꯣꯝꯗ ꯂꯥꯛꯑꯕꯅꯤ ꯑꯦ ꯏꯇꯥꯎ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯁꯤ ꯑꯣꯏꯔꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯉꯝꯃꯅꯤꯗꯅ ꯑꯗꯣ ꯑꯩ ꯉꯁꯤꯗꯒꯤ ꯑꯍꯥꯟꯕꯒ ꯆꯠꯄ ꯑꯣꯏꯔꯦ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯗꯣ ꯃꯥꯒꯤ ꯀꯥꯗꯣ ꯈꯔꯗꯤ ꯊꯤꯕ ꯍꯧꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯣꯐꯤꯁ ꯍꯥꯏꯗꯤ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤꯗꯣ ꯑꯗꯨꯅ ꯀꯥ ꯃꯌꯥꯝ ꯑꯗꯨꯗ ꯊꯤꯕꯗꯣ ꯉꯁꯤꯗꯤ ꯈꯨꯌꯧꯅꯔꯦꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯔꯗꯧꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯗꯧꯅꯤ ꯑꯗꯨꯒꯤ ꯏꯇꯥꯎꯗ ꯑꯗꯨꯝ ꯍꯜꯂꯛꯄꯒ ꯄꯥꯎ ꯄꯤꯔꯛꯑꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯏꯇꯥꯎ ꯑꯩ ꯍꯣꯔꯦꯟ ꯂꯥꯡꯂꯦꯜ ꯈꯣꯏꯗ ꯆꯠꯂꯒ ꯇꯝꯂꯨꯔꯒꯦ ꯃꯥꯁꯨ ꯍꯔꯥꯎꯖꯔꯅꯤ ꯑꯗꯣ ꯏꯇꯥꯎ ꯀꯩꯅꯣ ꯑꯌꯤꯡꯕ ꯑꯝꯇꯗꯤ ꯊꯛꯈꯣꯅ ꯌꯥꯔꯦ ꯏꯇꯥꯎ ꯊꯛꯑꯔꯣꯏꯒꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯒꯠꯂꯦ ꯑꯩꯈꯣই ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯏꯇꯥꯎ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔ ꯂꯥꯛꯑꯒꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯂꯒꯦ ꯀꯥꯏꯅ ꯊꯛꯇꯕ ꯌꯥꯔꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯊꯛꯄ ꯌꯥꯕ ꯑꯏꯪꯕ ꯑꯍꯥꯎꯕ ꯑꯅꯤꯈꯛꯇ ꯄꯣꯔꯛꯑꯣ ꯍꯥꯏꯔꯨꯔꯅꯣꯕ ꯏꯇꯥꯎ ꯍꯟꯈ꯭ꯔꯒꯦꯕ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯒꯠꯂꯦꯕ